ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯃꯨꯛꯀ ꯎꯅꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯑꯌꯨꯛꯇ ꯅꯨꯡꯗꯥꯡꯗꯗꯤ ꯃꯤꯈꯥ ꯅꯤꯍꯧꯗ꯭ꯔꯦ ꯅꯤꯅꯗ꯭ꯔꯕꯅꯤꯅ ꯆꯠꯅꯗ꯭ꯔꯦ ꯑꯗꯣ ꯑꯌꯨꯛꯇ ꯍꯧꯖꯤꯛ ꯅꯤꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯂꯥꯛꯅꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯑꯦꯟꯖꯦꯂꯤꯅꯥꯁꯨ ꯅꯤꯕ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯅꯨꯡꯊꯤꯟꯗ ꯉꯁꯤꯗꯤꯀꯣ ꯑꯌꯨꯛꯇ ꯑꯉꯥꯡꯁꯤꯡ ꯅꯤꯔꯅꯤ ꯑꯗꯨꯒꯩꯗꯤ ꯅꯨꯡꯊꯤꯟꯗꯅ ꯂꯩꯁꯥꯕꯤ ꯃꯧ ꯅꯤꯒꯗꯕ ꯄꯨꯝꯅꯃꯛ ꯉꯁꯤ ꯅꯨꯡꯊꯤꯟꯁꯤꯒꯤ ꯅꯤꯕ ꯍꯧꯔꯅꯦꯕ ꯑꯗꯣ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯁꯨ ꯂꯩ ꯑꯗꯣ ꯁ꯭ꯄꯣꯔꯠꯁꯨ ꯂꯩ ꯁ꯭ꯄꯣꯔꯠꯀꯤ ꯗꯦꯠ ꯈꯪꯗ꯭ꯔꯤꯑꯕ ꯑꯗꯨꯒ ꯊꯥꯕꯜꯒꯤꯗꯤ ꯇꯥꯔꯤꯛ 22ꯗ ꯊꯥꯕꯜ ꯂꯩ ꯌꯥꯏꯔꯤꯄꯣꯛ ꯆꯦꯡꯕꯤꯟ ꯃꯐꯝꯅ ꯌꯥꯏꯔꯤꯄꯣꯛ ꯆꯦꯡꯕꯤꯟ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯍꯦꯄꯤ ꯌꯥꯎꯁꯪ ꯑꯃꯁꯨꯡ ꯍꯦꯄꯤ ꯍꯣꯂꯤ ꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯊꯥꯕꯜꯒꯤꯅꯦꯅ ꯁꯣꯔꯣꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯊꯜꯂꯤꯑꯕ ꯑꯗꯣ ꯑꯩ ꯀꯥꯞꯄꯗꯤ ꯉꯝꯃꯗꯤ ꯀꯥꯞꯄꯛꯀꯦꯕ ꯚꯤꯗꯤꯑꯣ ꯈꯔ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯕꯤꯈꯥꯅꯤꯕ ꯊꯠꯄꯒꯤ ꯂꯥꯛꯏꯕ ꯑꯗꯨꯗꯣ ꯌꯦꯡꯒꯦꯅꯤ
Thank you for watching the video.